ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯖꯕꯅꯦ ꯁꯤꯁꯤꯅ ꯁꯥꯎꯗꯤ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯒꯤ ꯁꯥꯎꯗꯤ ꯌꯧꯔꯦ ꯁꯥꯎꯗꯤ ꯈꯣꯡꯆꯠꯀꯤꯅꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯝꯖꯕꯅꯦ ꯃꯌꯥꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯤꯅ ꯁꯥꯎꯗꯤ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗꯅꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯇꯩ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯩꯕꯒꯤ ꯂꯥꯛꯑꯦ ꯁꯤꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯦꯛꯁꯤ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯤꯅ ꯍꯣꯇꯦꯜ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯐꯝꯗ ꯌꯧꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯗꯧ ꯍꯣꯇꯦꯜꯗꯨꯅꯦ ꯁꯤꯁꯤꯅ ꯍꯣꯇꯦꯜ ꯃꯅꯨꯡꯒꯤ ꯑꯍꯥꯟꯕ ꯆꯪꯐꯝꯒꯤꯗꯨꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯐꯣꯇꯣ ꯑꯣꯏꯅ ꯁꯤꯅ ꯑꯩꯒꯤ ꯔꯨꯝ ꯌꯧꯔꯦ ꯁꯤꯗꯅ ꯑꯩꯒꯤ ꯔꯨꯝꯅꯦ ꯁꯤꯗ ꯀꯥꯔꯠ ꯊꯝꯃꯝꯃꯅꯤ ꯑꯗꯒꯤ ꯆꯪꯉꯛꯑꯅꯤ ꯁꯤꯗ ꯃꯤꯡꯖꯦꯜ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯩꯒꯤ ꯕꯦꯠ ꯂꯩꯔꯦ ꯁꯤꯗꯅ ꯄꯣꯠ ꯆꯩ ꯀꯣꯐꯤ ꯀꯩꯀꯩ ꯊꯛꯅꯤꯡꯉꯁꯨ ꯁꯤ ꯂꯩꯔꯦ ꯂꯣꯏꯅ ꯃꯤꯡꯖꯦꯜ ꯑꯃꯁꯨ ꯂꯩꯔꯦ ꯁꯣꯐꯥ ꯂꯩꯔꯦ ꯁꯤꯗ ꯐꯝꯐꯝ ꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯩ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯅꯤ ꯑꯩꯒꯤ ꯔꯨꯝ ꯁꯤꯗ ꯄꯣꯊꯥꯔꯅꯤ ꯉꯁꯤꯒꯤ ꯁꯣꯝꯗꯅ ꯇꯣꯏꯂꯦꯠ ꯂꯩꯔꯦ ꯇꯣꯏꯂꯦꯠꯀꯤ ꯃꯩꯁꯦ ꯊꯥꯟꯒꯦ ꯇꯧꯕꯅꯦ ꯃꯨꯠꯊꯣꯛꯈꯤꯕ ꯑꯩꯅ ꯃꯨꯠꯊꯠꯈ꯭ꯔꯤꯕ ꯇꯣꯏꯂꯦꯠ ꯂꯩꯔꯦ ꯁꯤꯗꯅ ꯃꯤꯡꯖꯦꯜ ꯍꯥꯏꯁꯦ ꯁꯝꯄꯨ ꯕꯣꯗꯤ ꯋꯥꯁ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯇꯧꯋꯦ ꯌꯥꯝ ꯅꯥꯜꯂꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯁꯤꯗꯅ ꯗꯤꯟꯅꯔ ꯂꯩꯔꯦ ꯗꯤꯟꯅꯔ ꯍꯣꯜꯅꯤ ꯁꯤꯅ ꯗꯤꯟꯅꯔ ꯆꯥꯔꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯩ ꯂꯣꯏꯅ ꯆꯥꯔꯅꯤ ꯃꯣꯏꯒꯤ ꯀꯩꯁꯦ ꯌꯦꯡꯉꯨ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯏꯕ ꯁꯤꯒꯤꯁꯦ ꯍꯥꯎꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏꯁꯤ ꯍꯣꯇꯦꯜ ꯁꯤꯒꯤꯁꯦ ꯁꯨꯝ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯨꯝ ꯅꯝꯁꯤꯟꯖꯕꯅꯦ ꯃꯦꯃꯣꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯁꯤꯁꯤꯡꯁꯦ ꯅꯝꯃꯦ ꯁꯤꯗꯒꯁꯦ ꯅꯥꯟꯅ ꯅꯥꯟꯅ ꯊꯝꯃꯦ ꯃꯣꯏꯒꯤ ꯁꯤꯒꯤꯁꯦ ꯌꯦꯡꯕꯗꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯣ ꯃꯦꯂꯥ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯤꯅꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯃꯤꯗꯥꯡꯗꯅ ꯍꯦꯟꯅ ꯐꯖꯩ ꯃꯣꯏꯒꯤꯁꯦ ꯂꯥꯏꯠ ꯃꯌꯥꯝꯁꯤꯅ ꯃꯦꯂꯥ ꯇꯧꯕ ꯃꯐꯝ ꯌꯧꯔꯦ ꯁꯤꯅ ꯃꯣꯏꯒꯤ ꯒꯦꯠ ꯆꯪꯐꯝꯅꯦ ꯁꯤꯒꯤ
ꯑꯣꯄꯣꯖꯤꯠꯇꯒꯤ ꯂꯥꯏꯠꯀꯁꯦ ꯑꯃꯨꯛ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯒꯤ ꯂꯥꯏꯠꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯃꯤꯠꯀ ꯍꯨꯝꯅꯤꯡꯉꯤꯖꯥꯠꯅꯤ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯃꯐꯝꯁꯦ One of your pictures look very killer. Very killer. ꯃꯦꯂꯥꯒꯤ ꯁꯥꯟꯅꯕꯨꯡ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯁ꯭ꯋꯥꯏꯒꯁꯦ
ꯚꯤꯗꯤꯑꯣꯅꯦ ꯁꯥꯎꯗꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯄꯥꯏꯈꯠꯂꯛꯄꯒꯤꯅꯦ ꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯏꯌꯥꯔꯄꯣꯔꯠꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯄꯥꯏꯊꯔꯛꯑꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯇꯩ ꯑꯇꯩ ꯆꯠꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯌꯧꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ